ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯍꯨꯠ ꯊꯥꯒꯠꯀꯗꯒꯦ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯅꯩꯅꯍꯧꯗꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯁꯣꯁꯤꯑꯣ-ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯋꯥꯁꯗꯦꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯥꯔ.ꯀꯦ. ꯊꯂꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯋꯥꯁꯗꯦꯞꯀꯤ 12 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯔ.ꯀꯦ. ꯊꯂꯥꯛꯁꯅꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯑꯐꯕ ꯃꯤꯍꯨꯠ ꯈꯜꯍꯧꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯀꯔꯝꯕ ꯃꯤꯍꯨꯠ ꯊꯥꯒꯠꯀꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯍꯧꯗꯕꯒꯤꯅꯤ꯫ ꯊꯥꯒꯠꯂꯣꯏꯗꯕ ꯃꯤꯍꯨꯠ ꯊꯥꯒꯠꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯀꯤ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯆꯤꯟ ꯊꯤꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯒꯤ ꯀꯅꯥ-ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯕ ꯃꯔꯝꯅ ꯀꯅꯥꯅ ꯆꯤꯟ ꯊꯤ ꯅꯠꯇ꯭ꯔꯒ ꯊꯤꯗꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯤꯈꯜꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯈꯟꯊꯍꯧꯗꯕꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯅꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯄꯔꯥ ꯑꯃ ꯑꯣꯏꯔꯒ ꯂꯥꯛꯀꯗꯕ ꯃꯤꯈꯜꯁꯤꯡꯗꯗꯤ ꯀꯔꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯥꯔ.ꯀꯦ. ꯊꯂꯥꯛꯁꯅꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯑꯦꯅꯤ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯖꯕ ꯃꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯣꯏꯖꯁꯅꯨ ꯃꯥꯒꯤ ꯃꯐꯨꯔꯨꯞ ꯅꯨꯡꯁꯤꯖꯕ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯖꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯄꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯄꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯈꯟꯗꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞꯅ ꯃꯁꯥꯒꯤ ꯑꯩꯈꯣꯏ ꯆꯧꯀ꯭ꯔꯤꯅ ꯂꯨꯏ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯔꯔꯣꯏ ꯑꯩꯒꯤꯗꯪ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯤ ꯂꯩꯕꯥꯛꯀꯤ ꯈꯪꯗꯤ ꯈꯟꯅꯒꯦꯔꯥ ꯐꯨꯅꯒꯦꯔꯥ ꯈꯟꯕꯗꯣ ꯃꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯃꯣꯏꯗ ꯁꯝꯅꯖꯗꯦ ꯌꯦꯡꯁꯨ ꯌꯦꯡꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯌꯨꯝ ꯃꯌꯨꯝ ꯆꯠꯇꯅ ꯅꯣꯏ ꯉꯝꯅꯤ ꯍꯥꯏꯔꯒ ꯉꯝꯅꯤ ꯍꯥꯏꯔꯣ ꯉꯝꯃꯣꯏ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯐꯝ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯊꯦꯡꯅꯃꯤꯟꯅꯔꯁꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯏꯉꯥꯎ ꯉꯥꯎꯕ ꯇꯧꯒꯗꯕꯅ ꯑꯩꯈꯣꯏ ꯐꯝ ꯊꯥꯗꯣꯛꯑꯝꯃꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯄ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥ ꯐꯤꯔꯦꯞꯁꯦ ꯑꯩꯈꯣꯏꯅ ꯂꯧꯖꯔꯀꯥꯟꯗ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯃꯤꯅ ꯏꯟꯖꯟꯕꯗ ꯑꯩꯈꯣꯏ ꯆꯠꯀꯗꯣꯏꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯑꯩꯈꯣই ꯃꯗꯨ ꯈꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯍꯥꯟꯅꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖ ꯑꯔꯤꯕꯝ ꯅꯧꯇꯨꯅꯦꯁ꯭ꯋꯔꯤꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯅꯤꯡ ꯍꯟꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯩꯇꯩꯁꯤꯡ ꯆꯥꯡꯆꯠꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯐꯪꯗꯕ ꯑꯁꯤꯅꯤ꯫ ꯆꯨꯝꯅꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯊꯥꯛꯇꯒꯤ ꯀꯣꯂꯦꯖ ꯐꯥꯎꯕ ꯃꯍꯩ ꯇꯝꯅꯔꯕꯁꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕꯒꯤ ꯆꯥꯡꯗꯤ ꯅꯦꯝꯂꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯅꯤꯡꯊꯤꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯎꯗꯦ꯫ ꯃꯍꯩꯔꯣꯏ ꯑꯌꯥꯝꯕ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯆꯠꯄ ꯑꯃꯗꯤ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯛ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯄꯟ ꯀꯝꯄꯤꯇꯤꯁꯟꯗ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ प्राइमरी लेवल तौरगा जूनियर तौरगा हाई स्कूल तौरगा हायर सेकेंडरी कॉलेज लेवल खुदिंगमसिना अखोइना गवर्नमेंट असना तौरिबा अखोइगी क्वालिटी एजुकेशन पुथोगी कान हाइबसे अखोइ मसे निंथिने इंप्लीमेंट तौबा ngamdi kaina ngamde satra yamba पैखा थाम दैना सत्पा नोट तौबा आई एजुकेशन से ओपन कंपटीशन दा अखोइ से मांगजिन थाबा ngamतबा अदो हौजिकी मरुओइना अखोइ मेधारदगी थोरकपा अखोइगी लान असिना मैतेगी मथक्ता ताथरकपा लान असिना अमुक हेन अखोइगी फिभम सुए ngasi हाइबीगदुनि लाइक तमदना लेगदबा क्लास 8 फो यावे 10 12 तौबदो मथौ लाइक पागदबा सात्र सिंगदुना आइगी खुनगापनि हाइदो खुलाई पाइदो खुनगाप लोइ चंगे एजुकेशन की वाखल काउखरे अदु अरगदि अखोइगी मरेबा कनबा सीबा अमसुं संगुगी लंगदाइदा अखोइ से एबा कनबगी नोंते लेइबसिदैसिदा अखोइगी साबा थक्पा खंगदना लाइक लाइसु तंबा खंगदना अखोइ खुनाइसे मुखिगद्रा बरा हाइबगी अखोइ अकीबा म लेइरे